Myanmar na Manipur gi ngamkhai manung da sangsilaktuna border pillar yungchinbagi matang da Shiva Sena na Prime Minister da memorandum pisinkhre. Shiva Sena Manipur State ki President Marangthem Tombi na lusingba Shiva Sena unit ki mioi taruk na saba team ama hauzik Delhi da leiri. Team asina maru oina handak Myanmar lengak na Manipur gi ngamkhai manung da kilometer ahum lom sangsilaklaga border pillar marfumathoi yungshilambagi matang da Bharat ki Prime Minister Narendra Modi gi athu miyeng changbina ba ngasi memorandum ama pisinkhre hairi. Shiva Sena Manipur unit ki President M Tombina Delhi dagi thagalak paserol amagi matungina di Indo Myanmar border paringi kotha khunauga Myanmar ga lona basarukta Myanmar lengak na Manipur gi ngamkhai manung da kilometer ahum lom sangsilaga border pillar marfumathoi yungsilamle masi Shiva Sena Manipur unit ki President M Tombi masamak yauna yengsilure maduna Myanmar da niyam lana Manipur gi lam loshin na bahona ribasi Prime Minister gi athu miyeng changbiduna Manipur gi asyang bangam khai sengna thamna ba border pillar yungbagi thabak sathabina basu memorandum aduda palli loina na 2015 da Survey of India gi team amana Indo Myanmar border yengshinbagi thabak sathkiba adugi sapchaba thabak lokhat pina basu khangan ki hairi Amaromda Delhi da leiriba Shiva Sena Manipur unit ki President M Tombi na lusingba team asina Union State Education and the External Affairs ki thaupuriba Dr. R.K. Ranjan ga su unaduna Myanmar na Manipur gi ngamkhai manung sangsinduna border pillar yungchilakliba sigi matang da su memorandum ama pisinki hairi atopa paw amana AR amasung CDO Imphal West ki combined team amana Miyamdagi namduna sel khaibani haiba mioi ani phare Taramanga suba Assam Rifles amadi CDO Imphal West ki combined force na ngasi ayupung taraga minute kulom taba matamda Langol Laimana area da aina thingkraba Manipur gi lalhulup ama oiriba NRFM gi kadar ani phare hari pharaba mioi singa dudi namairakpam jotin maitei alias kongang alias thoi alias phirepa sahini kunmapan apokpa lekhidraba N basanta maitei kawi kairang mayai lekai dagi hojikna Langol Laimana da leibani mahakna haidorokpagi matungina lalhulup asigi kadar amasu phare hari Paraba mioi sigi maming thangjam sanathoi alias inauba maitei sehinu kunthani thoi apokpa nongthon maitei moirang puren khunau lekai dagi hojikna new second bazar da leibani mioi singa si ayuk pung 13 taba matamda new second dagi phabani hairi Paraba mioi ani asi wahang pahung sathabada phongdorokpagi matungina NRFM hairiba lalhulup asigi organization gi thabak tauba chinglakpa kauba magi lamjing makhada chatliba chahi 2021 gi July thada yaokhibani hojikna lup asigi self style finance secretary double alias nongpok nganba kauba Imphal East ki Nongren village ta leiba asigi makhada thabak tawi loina na makhoina Miyamda lalhulup asigi demand letter pisinduna sel khombagi thabak asi moirang amadi Songmung area da sathai haiba khangmangamki makoidagi motorcycle pleasure registration number MN01U8839 lalhulup asigi demand letter amadi mobile phone su recover tawri gari si Miyamdagi namduna sel lobda sinabani haibasu khangmangamle haina police ki pawsina hairi atopa pawmana MUC Central University da onkhatpagi wafam Union Cabinet ta puthokadawri Manipur University of Culture MUC Central University gi thakta onkhanabagi thabak hen yangshin bagamari leinana Rajya Sabha gi MP ningthau leisemba sana jawbana September 3 ta Union Education Minister Dharmendra Pradhan unakhraba matung ngarang nungthil Union Culture Minister G Kishan Reddy unaduna hiramasi matangda kupna khananena khre hairi New Delhi gi Transport Bhavan da leiba Union Minister asigi office ta unakhibaduda Culture Tourism Donor gi Union Minister Kishan Reddy gi maikaidagi Wafamasi Union Cabinet ta puthokpa mathau tagani haibaga loinana athubada process tawba horage haina ningthauda thajaba piraki mahak masa su October da Manipur da lakani haina su khangalaki tungda Rajya Sabha gi MP ningthau leisema sana jawbana Education gi Union Minister of State Dr. R.K. Ranjan ga su unaduna hiramasi gi matangda kupna khanakre hairi Marwaina MUC na Central University gi thakta onkhalakpada mathau tagada bamsaksing sem saraga thamnabagi matangda su kupna khanaki hairi Unakibadu da Manipur University of Culture ki Vice Chancellor Professor Paunam Gunindro amadi MP Sana Jaubagi Media Advisor Maisnam Sividat Luang Su Saruyaki Unabadu da ningthogi maike digi nat ki oiba lengyan phiamam su khudol damki ningsingbe abadi art and culture gi mamal yamlaba pukai sing asibu saukhanaba amadi yokhanaba gi pandamda Manipur lengang na ing lisingani ga 15 da lingkhatkiba MUC bu Central University oibagi matangda MP Sana Jaubana handak ta pangthokiba parliament gi nongju mifamda special motion oina su table tawkhrabani atopa pawamana Thawbal da sumai gi employee sing na khongjang hokre Manipur State Power Distribution Company Limited Thawbal Subdivision gi employee sing na sunga sidagi tare suba pay PW khongjang changchin ba hokre ngasi khongjang aduda MSPCL MSPDCL Manipur Electricity Employee Union MSPCL gi
Power Engineer Service Association amasung MSPDCL gi Office Association gi apunba JSC gi miut sing su saruk yaki. Employee sing aduna MSPCL amadi EDM gi employee singi awabu ubiduna khudakta tare chuba pay gi revision of pay 2019 asi phangangadawani haina taksinki. Kongjang adu da saruk yakiba MSPDCL Thawal Subdivision gi EO Sagol Sem Khelendrona hai ngasi kongjang asi JSC na lawrakpa phireb adubu sawgatuna sathabani lenga ki atoppa employee singdana tare chuba pay commission asi phangankhre aduga essential service ni hairiba electricity employee singdana ngasi phawba phangan bidri asumna employee singi marakta lengak na khenaba thambiganu tare chuba pay asi electricity employee singda su sapmanaba thakta phangan biu haiki kongjang asi mathangda JSC na lawrakpa khongthang khudingmak Thawal Subdivision gi maiki diki sapchana mateng pangani haibu wafam thambaga loinana Khelendrona makha na hai employee singna makhoi gi phangpham thokpa wakat singasi tanduna kongjang jangchilingai manungda mai yakhidaba yawraklabasu madu semjin sajinbagi thabak sing lepkani masida lamdam sigi miyamna employee singbu waro biganu haiki